Bismillahirrahmanirrahim. Nupisingi oiba khwaidagi hena waba matam makhoigi punsida khwaidagi hena waba matamdi angang pokpa matam sini. Hairiba matam asida kanagumba nupi ama angang pokpa matamda laikhidaba tarabasu Allah Rabbul Izzat na mahakpu shahid ki darja phanghanbigani haina haibiri. Hairiba waraba matam asida awaba sing adudagi kanningaigidamaktang dua tawiz khara aikoi khangminnasi. Ahanbada aikoina screen da uriba tawiz asi iraga nupi adugi makhutta thamba haibadi angang pokamdai matamda hairiba tawiz asi iraga nupi dugi makhutta thamba amadi nupi duna tawiz asida dum munna yengaga leiba. Inshallah iwa wahaudana angang pokhigani. Angang unaramdaigi matamda nupi adu yamna waraba adu oiba taragadi matamduda ya Allahu haiba asi chamaga kullak solaga chini matum haibadi koi chini matum angang budu adugi duda kamlaga saruk ahum thokna khaidoaga khajik nahak leiraga bichabiba. Inshallah mahangonda oirakliba awabasing adusu Allah na kokhanbigani amadi angang unaba matamdasu yamna Allah na laihanbigani. Ahum suba amana angang unaramdaigi matam yorakpada aikoina uriba tawiz asi iraga nupi adugi et thangba makhutta thambiba aduga tawiz asida nupi duna munna yenglaga leiba adu oirabasu inshallah ikhang haudana angang unaba oigani. Haikriba amal sing asidagi aikoina laigadaba amaldo khallaga dum amal tawba yai pumnamak asi waraba tanja duda Allah dagi aikoina mateng nijabani Allah na aikoibu hairiba awaba sing adudagi kanbiningaigi maram mamu oihanbigani inshallah. Angang unaraimdai matam yorakpada angang unagadoriba nupi adugi oirom thangba faiganda aikoina uriba wahaising asi iraga mahaki oirom thangba faiganda punsanbiba tarabadi mahaki angang unaba aduda Allah na laihanbigani amadi mangonda awaba thoidokna Allah na laihanbiroi.